Meeoi anina fake certificate Pairaga COHSEM da Thabak Touramle FESOK Pawasi ngasinung til fongkiba kang Leiba Maira Pausi dagi Loukhatkhre Council of Higher Secondary Education Manipur COHSEM office ta regular post ta semjin sajin ba marksheet sizinaraga staff oina Thabak Touramba Meeoi ani Federal Student Organization kang Leiba FESOK na thengnare Hairiba Meeoi ani asigi Mathakta Loukhatpam thokpa action matam sana Loukhatnaba COHSEM da section wa thamlakleng FESOK head office ki secretary education and library ki thopuriba Wai sumantaluwang na press ta thorak pachero lasin hairiba de haukiba chahidagi FESOK na chingnaduna hairiba Meeoi ani Khetrimayum heruna amasung Khetrimayum lezina ani asina Thabak changlakpagi matangda yengsinbinaba COHSEM gi secretary da chahi asigi haukiba mamang tha June ahum da FESOK na iba cherol reference number 1/7 FESOK 22 by ENLS AL 08P duna makoi gi certificate amasung marksheet re-verification tobina ba haijaruba matungda COHSEM na kupna thizilaga yengsilaba matungda hairiba Meeoi ani asigi marksheet singdu semjin sajinba oiramle haibagi report fangle haire cherol asina hai aranba marksheet sing asi pairaga hairiba Meeoi ani asina COHSEM gi hanagi chairman L Mahendra Singagi matamda Tang taraga mapan, tha taraga mathoi, English ani taraga mapan amasung, tang taraga taret, tha taraga nithoi, English ani ga amada regular post ta Thabak sangkhe. Makhoi ani na sizinnaramliba marksheet ase Andhra Pradesh board ki makhada oiramkhe. Adubu hairiba marksheet ase board asida registration tawdana phangba marksheet oiramkhe. Hiram asega mari leinana FESOK na thizilubada Manipur da marksheet amade certificate sing asi semba sabo oiramkhe maram asina aranba mawongda certificate sariba Meeoi sing asisu masa na khangna numit humni gi manungda FESOK ta sangjarakadabane natravade maduda thorakpa fafatagi daita masa na pujagadabani haina FESOK na khangalakle cherol asina aroiba da haidivade hiram asiga iroina na COHSEM gi maphamda FESOK na thamliba wafam adude Thabak asi lauba matamduda council gi interview board member oikiba Meeoi sing adu makhata na interview board member oihendanaba khangalakle loina na FESOK na thamlagliba wafam de sanga leire haiduna aranba mawongda tawningbata tawraga Thabak sanglamliba Meeoi ani asina Thabak hek join tawbadagi phanglakhraba salary COHSEM da hangatkadabani haina su khangalle Meitei Naga Kukigi MLA sing Delhi da central leader sing Unanaba appointment Ngairi Pawasi ngasinung til fongkiba paujel pausi dagi Loukhatkhre Manipur gi MLA amade minister mayam ama Delhi da laiduna Prime Minister Narendra Modi amadi Union Home Minister Amit Shah unavagi appointment launa bohona re press na fangba pauda Kuki singi oiba separate administration semba natraga political settlement ama purakpa matamda Naga gi area yaurabade Naga MLA sing na yabang amloi haire Haujik Delhi da ruling MLA singi team mari central leader sing Unanaba appointment launaba ngaiduna leire hairiba team mari adude MLA RK imona lusingba team mama Naga legislative forum gi Awangba niumaina luchingba Naga MLA taragi team mama Kuki MLA taragi team mama amasung hanadagi Delhi da leiraklaba MLA Thoksom Radhesyam gi team ni haire Delhi da leiriba Naga MLA tara adude Chandel gi SS Oles Fungyar gi Laisio Kaising Chingai gi Khasim Basum Karong J Kumo Tadubigi en Kaise Tamai gi Awangba niumai Tamenglong gi Zanghemlung pan may amade nungba gi Dinganglung gangmay ne Manipur da Leiba Kabuisingi Mihutsing Punsinduna Akhannaba Mipham Famduna Warep kaya Loukhre Pawasi ngasinung til fongkiba kang Leiba Maira Pausi dagi Loukhatkhre Kabui Union gi sahi gi special general body meeting ama Moirangkhom Kabui Khulgi community hall da district sing dagi lakpa Kabui gi thaupuba sing yauna ngarang June 13 da pangthokre Mipham asida union gi president Dr. K Hera Kabuina Thaurammapu Gangmai Katai Gang Kabui Golmai Jiten Kabui amade Lanboy Kabuina thoiba mithunglen oina saruk yakhe Mipham aduna kumna khanaraba matungda Warep manga Loukhre Warep sing adude iramda masigi yek salai leiba furup khudingmak Punsinduna apunbagi panggal sagatpada Kabui furupsu achoba thaudang lauba Kabui salang mai bagi chahi gi oiba thauramda furup khudingi Meeoi sing punna saruk yaminaduna apunbagi saktam sagatminaba
यूनियन असिदा यावबा मेंबरसिंगना मसागी अचिनबा लैबना सरु कुइना थंगना मीटिंग प्रेजेंट ओइरक्तबा मदे रिजाइन तौख्रबा मेंबरसिंगबो मेंबरशिप लौथोकपा यूनियन असिगी वुमेन विंगगे थौपुगदबा प्रेसिडेंट पांगमई पुइरुइना कबुई अमदे जनरल सेक्रेटरी ओइना राजनी पानमई कबुइना खुदक्तगी थबक पुबगी अयाबा पीरे फेडरेशन ऑफ हाउमीना सवंबुंग कबुई खुंजाउदा युंगदौरिबा इंडिजिनस पिलर असिगी अंगंबा थौदांग कबुई फुरुमना लौबा हाइना कबुई यूनियन मणिपुर की सेक्रेटरी अथोई कामैना प्रेस थादोरकपा चेरोलसिना खंगलगले यूके दा लैबा इंडिया मचा अमना मीतई अमसुंग कुकी नुंगसिनाहंदनबा सिल्ली हाइबगी महाक्की मथक्ते एफआईआर केस अमा लौखटख्रे पाउ असि ngasi nungthil phongkhiba kangleipaki maira pausedagi loukhatchabane kuki amadi mitei furup anigi marakta nungsinahandanaba silli amade chahi helaglaba irang asida achoba thodang lowi haiba hauzik United Kingdom ge Birmingham University da computer science ki waza waiba India macha amagi mathakte FIR loukhatkhre haire complain adu da UK ge Birmingham University da waza wairiba uyad ready asi Canada da leiba Khalistan element ga sumari lainaramgani haibagi chingnaba leire computer science ki professor asina university asida leiraga online gi khuthang da Manipur gi Meitei furup ki daramaga amade kuki furup ani gi marakta yengnaba thamlaba yengthina nanaba voice amade online discussion kaya tawi haina complain asida yaure Manipur lenga ki law enforcement da karamna saitheng pinaba social media account X ki khuthang da online discussion kaya tawki haina maral sire असिगुम्बा थवोंग असि एंटी नेशनल एक्टिविटी अमने इंडिया की लोन यादब थवोंग ने इंडिया की सोवरेंटी अमदे इंटीग्रिटी द सिंगनवने मरम असिना कोर्ट असिगुम्बा मियोय असि थेंगननबगिदमक एफआईआर असि लौखटपियु हाइना कंप्लेन असिदा याउरे रेडी की फोन रिकॉर्ड फाइनेंशियल ट्रांजैक्शन न चिंगबसिंगदा मिजेंग संगलवदे मा खलिस्तानी अमदे नार्को टेररिस्ट अचौब मरी लई हाइबा खंगबा ngamgane एफआईआर असिना रेडीबो इन्वेस्टिगेट तौबिनबा इंडिया की अथॉरिटी न महाक्का कांटेक्ट तौरगा महाकी थबक खुतौ अमदे मांगना इंडिया की मायोक्ता सथरगलिबा क्रिमिनल ओइबा थवोंग असि लॉक आउट सिक्योर एलओसी तौनबा कंप्लेन असिदा याउरे मणिपुर की इशू लोइसिनबा अवांगबा थाक्ता खनरे जेपी नादा पाउ असि ngasi nungthil phongkhiba pandam pausedagi loukhatchabane बीजेपी नेशनल प्रेसिडेंट जेपी नादगा बीजेपी मणिपुर प्रदेश की प्रेसिडेंट ए सरदा बीजेपी एमएलए केएस इबोमसा अमदे बीजेपी मणिपुर की जनरल सेक्रेटरी के शरद कुमार न उनदुना मणिपुर की हौजिक ओइदेबा इशूगी मतंग द वारी सानखरे हाइरे पाउगी लिखुन अमगी मतुंगिन न वारी सानबादुदा बीजेपी नेशनल प्रेसिडेंट जेपी नादगी माइकेदगी मणिपुर द थोगलिबा इरांग असि लाक्सिनदुना अथुबदा महौसागी पुनसीदा हंजिल हलगनबा अवांगबा थाक्ता खनबा हौरे हाइबा वाफम मिहुत कांगबु अदुदा फोंगदोरकपगा लोइनना अथुबा मतमदा मणिपुर की इशू लोइसिलगनी हाइबगी थाजबसु पिरखी हाइरे जिरीबामदा कुकी मिलिटेंट सिंगना मीतई की युम अमा मई थारमले पाउ असि ngasi nungthil phongkhiba kangleipaki maira pausedagi loukhatchabane ngarang numidag pung 9 lom taba matamda Jiribam district ki Borobekra sub division gi manungsana leiba Jakurador part 2 da leiba Haisnam Premsan kauba Meeoi amagi yum kuki militant singna mai tharamle haire mai thabagi pawasi tabadage khudakta Manipur police ki team amade AR gi kangbu thokdok thokpham aduda sanction khe maduda yum adugi saksang gi saruksing mai chaktuna leiramba thengna khe combined force ki team maduna mai chakpa adu kanaba thabak paikhat khe maduda yum adugi ayamba saruk kanba ngamhaure adubu saksang gi sarukte ayamba na mai na sakre haire panba yabade Borobekra sub division gi manungsana leiba Meetei amade Vishnupriya gi yum kaya yauna kuki militant singna mai thaduna mangankhravane hairiba mafam asida Jiribam gi praja miyamna matik saba security force thazan biduna ngaksen bagi thabak sathabiyu haiduna Manipur laingakta haijaduna lakhibane adubu laingaki maikaidagi hauzik fauba matik saba security force thazan bidabadagi kuki militant singna makhata na Meitei gi yum sing mai thabagi thabak satharakpane